Yaikombana. Hello. Jessica na. Kaino minong asidi call ka pare sibo. Kurino ay do ko kayo. Dahil komba nangyang pungi. Ay pungi ba? Pungi hay gero. Ay sinapini. Paniti kuri ikay kang dabi ang magumsum. Asi haraga susutari. Kaigino nang namukap nito na mina taraga ang awi may manjasuni. Ay se ikay kang dabi hay doon ba ni? Mina pambidra kang nasibaw sum napaso na taba napi ay na. Ngasi habi ni Mr. Deki ay call ka tawraroy nang nuway na lehoro. Asi haraga call dufat ka Oy, kakrumali ni. Iyay komba Jessica da mo call tawsili. Jessica call adufat okali. Kaya ni tamoy panda ba? Ay ngonda call amukan na tawar ka no. Tamoy panbi, yari ba? Iyay tu tuminalayo. Ay di kaygi tuminalay di ba? Ngasi asyang ba mahalo? Dahil komba, ay say suklong nung siba ngam naroja. Asyang ba mtahalo? Ay ngasi dagisu call tawraroy ki amukan na. Kaya nang di call tawraroy di ba? Ay tawraroy, ikay, ay su tamoy pali, ikay ba kangi? Mina nung sibidra ba si bawa, sumsumay na daw ba se, mina usiloy. Ito na kanana mo hari ba? Jessica di, kung bagi nukre taw na ang lupawasing duda, sumsum matunta purpuk sa pahabit ori. Mina har-harga, sumkarim na isa kay ginunang na. Kung ba hana da gidi karat chance daw rabani, Jessica bu nung siba park labani. Usita ba nati, lak na rin gisi. Oh, adoy di nang atong lak na horo, ay tamne. Oy, ngay ko, kay no. Kuy no, kana mo waiting dyan age. Nati, no siya na ka mo waiting lady kanano kay na amok chabi doy raba. Nang soy rohi, nang ay nagtagalay ng boy rin kang dumi. Nang nagtagalay ng mati, papidaw bidoy ra. Ay, yam ikay kang di, mas sinapase. Fagi daw ni. Ato, atay lari, kay kikoles lakto no. Ihada ba mayaw ba ni? De 23 day dila ani day so. Hay bi hatro maram da. Ko na matang jaba am da hay ki. Aujikti hospital da lay. Kana ki daw yaw ge. Ay koy naw ginita ko na fazana wari ga harake. Udu baba su matum tangay ramani ay thamage. Ore nung dang muk tawke. Ahoy. Bye. Bye. Thamiko. Ahoy. Yay komba call aduga aduga phone di yengi nokfe taw na aduga hospital manungda amuk changla kidorige tanuna sum wari maparamani Lucas na adudi thamage nang bajaro pahabalori ay di ay na mo disturb tori thamage hebenida oy nang pahabalori di yari Ado kay wari no? Love story ni. Ado di love story pabani na love story ki maramda iyang kang lamani. Ado na kara romantic oiba wari saro. Ay di wari duda hero ni ki dialogue romance to. Tanu na. Chaloy, ikay ba kaya da kang no? Asimbi ni ay ngayar ba ni se? O hero do mamit yame ba? Ado ka hero ni do. Nupa amada may himpan kri adagi lore. Kay wari no nang gidadi. Romance yak tataw sa araga. Wari lileri. Adadi so longa na taba. Ngam zadre ay zade kay romance ka. Nang haydre. Ay di ay sung ay zade ay sini. Adadi ay so everyday ra kay no romance may chapi amta tiyu kigehe. Ay nang di yam tawina nang ya kondo ay pagi password to hayo kuino ay gi tamoy ki password di nang hana lo credit as tamoy taranga am to ko nang gi epic kondo ay pagi nang se sumsing nere Lucas no aga ay asing gi mali chumedana amon mi laide ay sidi ay musidi min pagi toraga
ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯦꯕ ꯐꯥꯒꯤ ꯑꯣꯏꯔꯝꯃꯣꯏꯕ ꯃꯁꯤꯗꯤꯕꯀꯣ ꯁꯦ ꯂꯣꯏ ꯄꯥꯏꯖꯔꯣ ꯇꯨ ꯋꯥꯆꯞꯇ ꯊꯥꯈ꯭ꯔꯕꯅꯤ ꯇꯅꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯦꯀꯥꯎꯟ ꯑꯗꯨ ꯂꯣꯛ ꯏꯟ ꯐꯠ ꯇꯧꯁꯤꯜꯂꯤ ꯑꯇꯩ ꯆꯪꯗꯕꯤꯗ ꯃꯦꯁꯦꯟꯖꯔꯗ ꯍꯥꯟꯅ ꯆꯪꯂꯒ ꯌꯦꯡꯉꯤ ꯂꯤꯟꯊꯣꯏ ꯊꯣꯛꯆꯣꯝ ꯙꯀꯥꯁ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯆꯥꯏ ꯅꯪꯗꯤ ꯑꯩꯗꯤ ꯉꯥ ꯆꯥꯏ ꯑꯗꯨ ꯙꯀꯥꯁ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯃꯦꯕꯨ ꯏꯁ ꯋꯥꯔꯤꯗꯤꯕꯀꯣ ꯅꯪꯁꯨ ꯑꯁꯦꯡꯕꯅꯤ ꯉꯥꯎꯒꯦ ꯇꯧꯏ ꯋꯥꯆꯤꯗꯤ ꯈꯪꯗꯦ ꯌꯥꯝ ꯐꯖꯔꯝꯃꯦꯕꯨ ꯐꯖꯗꯕꯅꯤ ꯀꯩꯁꯨ ꯇꯅꯨꯅ ꯑꯣ ꯅꯪꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯦꯁꯦꯁ ꯀꯌꯥꯝ ꯊꯥꯅꯩꯅ ꯁꯤꯗꯁꯨ ꯅꯠꯇꯦ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣ ꯀꯩꯗꯧꯔꯤꯒꯦ ꯐꯝꯃꯤꯌꯦ ꯑꯩꯈꯣꯏ ꯎꯆꯦꯟꯗꯤ ꯀꯥꯏꯅ ꯅꯪ ꯀꯣꯏꯅ ꯍꯧꯔꯣ ꯃꯌꯥꯝꯁꯤꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠꯀꯛꯏ ꯂꯨꯀꯥꯁꯅ ꯑꯣꯏ ꯊꯨꯝꯈ꯭ꯔꯤꯅꯤ ꯂꯨꯀꯥꯁ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯇꯅꯨ ꯄꯥꯏꯔꯛꯇꯦ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ 3-4ꯔꯛ ꯇꯧꯔꯕ ꯇꯨꯡꯗ ꯇꯅꯨ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯇꯅꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯅꯨꯄꯥ ꯍꯥꯏꯕ ꯆꯥꯁꯦ ꯁꯨꯛꯊꯥ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯝꯕꯤꯔꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯣꯜ ꯂꯣꯟꯗꯅ ꯀꯞꯂꯤ ꯂꯨꯀꯥꯁꯅ ꯅꯣꯛꯂꯒ ꯑꯉꯥꯎꯕꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯅꯤ ꯈꯪꯉꯦ ꯖꯨꯅꯤꯌꯔ ꯑꯣꯏꯔꯁꯨ ꯀꯨꯏꯅꯕ ꯌꯥꯕꯅꯤ ꯑꯁ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯁꯤꯐꯥꯎꯅꯦ ꯑꯗꯨꯝ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯃꯦꯁꯦꯁ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯂꯨꯀꯥꯁꯀꯤ ꯑꯦꯀꯥꯎꯟꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯦꯁꯦꯁ ꯊꯥꯔꯛꯂꯝꯃꯤ ꯎꯏ ꯀꯩꯗꯧꯔꯤꯒꯦ ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯃꯦꯁꯦꯁꯇꯨ ꯇꯅꯨꯅ ꯍꯥꯟꯅ ꯊꯦꯡꯅꯔꯨꯔꯤ ꯅꯄꯥꯒꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯂꯨꯀꯥꯁ ꯇꯅꯨꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯝ ꯅꯣꯛꯂꯤ ꯇꯅꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤ ꯂꯨꯀꯥꯁꯅ ꯑꯗꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯨ ꯀꯨꯏꯗ꯭ꯔꯦ ꯌꯦꯡꯕ ꯆꯠꯂꯨꯁꯤꯗꯅ ꯇꯅꯨꯅ ꯅꯇꯨ ꯃꯌꯥꯝꯗꯣ ꯍꯧꯔꯣ ꯑꯗꯨꯒꯅꯦ ꯇꯇꯥ ꯃꯄꯣꯠ ꯑꯃ ꯐꯥꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒꯅꯦ ꯆꯠꯃꯤꯟꯅꯧꯔꯣ ꯁꯨꯛ ꯐꯖꯕꯤ ꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯕꯨ ꯀꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯨꯈꯤꯗꯧꯔꯤꯒꯦ ꯑꯣ ꯃꯩꯊꯦꯝ ꯍꯩꯕ ꯑꯣꯖꯥꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯂꯣ ꯑꯩꯁꯨ ꯎꯅꯔꯨꯒꯦ ꯑꯁ ꯃꯁꯤꯗꯤꯕꯀꯣ ꯑꯗꯨ ꯍꯥꯏꯔꯣ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯆꯠꯁꯤ ꯌꯥꯏꯅ ꯇꯅꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯣꯌꯣ ꯈꯨꯝꯃꯣꯃꯦ ꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯣꯏꯅꯦ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯚꯦꯃꯥ ꯂꯥꯛꯑꯣ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯇꯅꯨꯅ ꯇꯥꯔꯤꯃꯥ ꯂꯥꯛꯑꯒꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯃꯃꯥꯅ ꯀꯧꯔꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯂꯣꯏꯕꯒ ꯇꯧꯔꯣ ꯊꯝꯃꯦ ꯏꯁ ꯃꯩꯊꯥꯕꯧ ꯆꯠꯂꯣ ꯕꯥꯏ ꯂꯨꯀꯥꯁ ꯅꯣꯛꯐꯦꯠ ꯇꯧꯏ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯤꯇꯤꯟꯁꯨ ꯅꯥꯕ ꯐꯔꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯏꯃꯧ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯕꯨꯡꯉꯣ ꯅꯤꯇꯤꯟꯅ ꯏꯃꯥ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯌꯨ ꯁꯥꯟꯇꯤꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯐꯣꯟꯗꯨ ꯃꯈꯥꯗ ꯊꯝꯂꯝꯃꯤ ꯏꯃꯥ ꯂꯧꯔꯨꯈꯤꯒꯦꯀꯣ ꯁꯥꯟꯇꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯅꯤꯇꯤꯟ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯤ ꯊꯥ 2-3 ꯃꯨꯛꯇꯤ ꯍꯧꯒꯠꯄ ꯉꯝꯗ ꯐꯃꯨꯡꯗ ꯋꯥꯗꯪ ꯈꯥꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯐꯣꯟ ꯅꯤꯇꯤꯟ ꯐꯣꯟꯗꯨ ꯂꯧꯏ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯑꯒꯦꯀꯣ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯏꯃꯥꯗ ꯍꯥꯏꯔꯛꯎ ꯍꯣꯏ ꯏꯃꯥ ꯁꯥꯟꯇꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯅꯤꯇꯤꯟ ꯐꯣꯟꯗꯨꯗ ꯅꯝꯕꯔ ꯃꯁꯤꯡ ꯈꯔ ꯅꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯅꯝꯂꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯐꯔꯛꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯌꯦꯡꯉꯤ ꯅꯝꯕꯔ ꯑꯗꯨ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯕꯗꯨꯗ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ
Thoudam called the fat oi. Hello? Nitin tapna. Hello? Kana? Aini, Danitini. Thoudam matam kuina, Mawama pauta kijaba, hinglibra, siribra ganta kijaba, Miyoi amanangasi, Kangauda na mamoda phone toropaduda, Mapuni nungsiduna. Datin, nang nahan kay kahit iruge. Nang nahan kay kahit iruge ba? Ay kaya mo ikambra. Nitin, Thoudam na kapadu tabada, masunungay na hari. Thodoy, ay sirubadagi amukhalavani. Kayo datin, nang nahay dubo. Kayo ba? Ay ICU da matangkoy na gihanda na 15 days layrabani. Isora chan video na ngasi di mo ay pahingan biri. Nangga mong tengirisini. Odo accident da nang di karisi daw dabra. Kundi, pung marirong di gihanda na layhay. Operation lura batung ngayak layraga gihla ay hayi. Ay di mo, sibaga chak manarurabani. Thoudam hikiklaw na kapi. Nangkin na pauta daba, thani hele. Ay matamdo, kaya mo na kang namni nang kang dabra. Kangi, aduna bu, kahit di upali, kangi haraso. Ay ngasi paragalasi di, ngasi ay banumishita kidi, nang buka palaroy Thodoy. Thoudam karisukumde, susutaw duna lay. Thodoy, adumay na sumtaw layardi, dadakamay na nungay duno. Amta nooba, nang nanokpado, takidaba kuiri. Amta nooba. Thoudam piri. Mina kaplingaysida, noo hayse, kayo no ba, kamay na noktuno. Thodoy, kapkano. Aujiti, dadana ba fado nila asidi. Kapkano. Nangi birthday su kuiramaroy. Adu famugi manungdane, ay naba pungpapala duni. Atuka nangi birthday do. Aduda surprise na lamang mapuwidini. Tuoba. Nang adumay na sumtaw layardi, dada nungayari ba? Thoudam kapatutok laga. Kahit putoy na hayse. Surprise ni ko na kango. Kuidre matangtada ni warsuwa na ngayo. Bema, Bemo, nang buta bro. Makadam da kumtara une. Thoudam na. Karino, kidorge ima. Matam kuina, siraba iwa maga, ngayak wari sana basidane. Yele awiba. Nitin na. Ay, karibog sikido. Himandro. Wala ba ni sipaw ba? Hiyay nuna mukaso. Bemo, nang bula one. Amuk fondo, ko na tawro ni nang bo. Thoudam na. Tabro. Tayo. Ekay mase, yam nungayrodori. Ado, hinta kumlukige, kakalaga mong tawrake. Oy, tamjaro. Asum na, phone ado tam na kre. Ado, nage chinaw di kaya suge. Yay komba na, ahumchui. Dahil komba na kaya suba. Ay naani, ay ikada inaupa ni. Ado, naigidi. Ay kagina ani, ay kay inaupa maga. Ado nang bukidawige. Jessica na, pamli, ado ka nanggawali sana risidi. Ado budi sana ay nahabadi tabak ato bataw na call fire habini. Ado, ngay ko. Masay college ki campus da kanarido kay ginahagi. Kang dida isu, yaroy ba kang yawa masaksimdo, amana ma usit na diba. Ado ni haisi, moy na kat na isu college ki dress to do na tradi kanabiya da zalo. College sen taba o jasin bucin taba tabang ni moy na tawrido, idea nindi. Kang drada, moy wasi gihan gatadi, tuksi. Paloy do iba mingak tani, warak watin binaba wat pagini. Ay na ozaw di tom da tawba ni. Ay na ozaw ramadine kang daw ni. Kariya. Oza na pa na pawa lag na pa na bangam trabasin do. Nang nakidaw doy ba?
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯣꯏꯔꯝꯂꯗꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯉꯥꯡꯕꯒꯤ ꯇꯟꯖꯥ ꯐꯪꯅꯤꯗꯅ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯅꯤ ꯅꯪꯗꯤ ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯇꯧꯗꯧꯕ ꯅꯊꯧ ꯇꯧꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯑꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯑꯩꯁꯨ ꯏꯟꯖꯥꯡ ꯁꯦꯝꯃꯨꯈꯤꯒꯦ ꯍꯣꯔꯦꯟ ꯐꯥꯎꯅꯔꯁꯤ ꯌꯥꯏꯈꯣꯝꯕꯅ ꯍꯣꯏ ꯐꯔꯦ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯖꯦꯁꯤꯀꯥꯅ ꯍꯣꯏ ꯑꯁꯨꯝꯅ ꯀꯣꯜ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯅꯨꯄꯤ ꯇꯅꯨ ꯐꯥꯎꯅꯩꯈ꯭ꯔꯦ ꯑꯩꯁꯨ ꯑꯝꯇꯗꯤ ꯅꯩ ꯌꯥꯕꯖꯥꯠꯅꯤ ꯄꯨꯁꯄꯥꯅ ꯌꯥꯏ ꯀꯩꯅꯣ ꯅꯩꯌꯨ ꯀꯩꯅꯣ ꯑꯩꯅ ꯀꯥꯏꯗ ꯅꯩꯔꯤꯕ ꯌꯥꯔꯤꯕꯦꯝꯃ ꯑꯃ ꯀꯣꯏꯈꯤꯕꯗꯒꯤ ꯃꯤ ꯌꯥꯝ ꯅꯩꯈ꯭ꯔꯦ ꯍꯥꯏꯀꯥꯟꯗꯦ ꯏꯁ ꯌꯥꯔꯦ ꯅꯣꯏꯁꯨꯕ ꯅꯣꯏꯅ ꯅꯝꯗꯨꯅ ꯀꯣꯏꯍꯜꯂꯒ ꯅꯪꯒꯤꯁꯨ ꯑꯦꯕꯤꯗꯒꯤ ꯑꯃ ꯊꯤꯔꯁꯦ ꯄꯨꯁꯄꯥꯅ ꯌꯥꯏꯅꯦ ꯍꯣꯏ ꯄꯤꯔꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯖꯣꯏꯁꯤꯅ ꯉꯝꯗ꯭ꯔꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯌꯥꯔꯣꯏ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯁꯤꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯞ ꯂꯥꯎꯏ ꯄꯨꯁꯄꯥ ꯇꯧꯅꯨꯃꯤ ꯅꯣꯏꯕꯣ ꯇꯅꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯐꯪꯂꯗꯤ ꯐꯩ ꯑꯔꯍꯦꯟꯕꯗꯀꯣ ꯑꯩ ꯀꯩ ꯋꯥꯅꯣ ꯑꯩ ꯇꯧꯒꯦꯁꯦ ꯁꯔꯂꯥ ꯄꯨꯁꯄꯥꯅꯤ ꯄꯨꯁꯄꯥ ꯂꯥꯁꯇ ꯄꯨꯁꯄꯥꯒ ꯂꯣꯏꯅ ꯆꯥꯏꯕ ꯁꯣꯏꯔꯣꯀꯣ ꯌꯥꯔꯁꯦ ꯇꯅꯨꯗꯗꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯇꯦꯇꯁ ꯊꯝꯕꯤꯗꯅ ꯅꯪꯒꯤꯁꯤꯗꯅ ꯅꯪꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅꯅꯦ ꯏꯁꯩ ꯐꯖꯕ ꯑꯃ ꯈꯜꯂꯒꯅꯦ ꯁ꯭ꯇꯦꯇꯁꯇ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯈꯜꯂꯒ ꯇꯦꯛ ꯇꯧꯁꯤꯜꯂꯁꯤ ꯌꯥꯏꯗꯅ ꯖꯣꯏꯁꯤꯅ ꯑꯔꯦ ꯀꯔꯤ ꯉꯝꯖꯗ꯭ꯔꯦꯀꯣ ꯇꯧꯅꯨ ꯇꯅꯨꯅ ꯌꯥꯏꯅꯦ ꯅꯪ ꯍꯥꯏꯗꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯄꯨꯁꯄꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒꯦ ꯇꯅꯨꯅ ꯃꯁꯛ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯉꯁꯥꯏ ꯃꯥꯅ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯝꯂꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯇꯦꯇꯁ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯊꯤꯔꯤ ꯄꯨꯁꯄꯥꯅ ꯑꯁꯤꯗ ꯂꯩꯔꯦꯗꯨ ꯇꯅꯨꯅ ꯀꯗꯥꯏꯅꯣ ꯇꯨ ꯋꯥꯎ ꯀꯩꯒ ꯐꯖꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦ ꯑꯩ ꯑꯣꯏꯅ ꯅꯨꯄꯤ ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎꯗ ꯁꯦ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯕꯅꯦ ꯃꯁꯛꯁꯦ ꯇꯨ ꯌꯦꯡꯉꯣ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯖꯣꯏꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯅꯨꯅ ꯏꯁ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯁꯤꯗ ꯑꯅꯤꯗꯨ ꯆꯪꯗꯅ ꯅꯣꯛꯁꯤꯜꯂꯤ ꯌꯥꯔꯦꯀꯣ ꯅꯪ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯔꯣꯍꯤꯠ